इबोबी याउना कांग्रेस की मिरेप तरागा माथोय क्रिमिनल केस मायोकनरे सुप्रीम कोर्ट की ऑर्डर मखादा इलेक्शन कमीशन ऑफ इंडिया ना खंगलखिबगी मतुंगिन्ना इंडियन नेशनल कांग्रेस की मिरेप ओइगदब कैंडिडेट सिंगी मनुंगदा क्रिमिनल केस मायोकनरिबा कैंडिडेट तरामाथोयगी फॉर्मेट C7 फोंखिबगा लोइनना पार्टी असिना कैंडिडेट सिंग असिबु मिरेप ओइना खनखिबगी मरम सिंग सेंगदोखरे पार्टी असिगे क्रिमिनल केस मायोकनरिबा कैंडिडेट सिंग अदुदे वांगोय एसिगे सलाम जॉय मयांग इम्फाल एसिगे डॉ रतन कुमार अंद्रो एसिगे कैसाम निंगथेमजाव नुंगबा एसिगे मिरेप गायखांगम वांगखेम एसिगे मिरेप कैसाम मेघचंद्र लमलाई एसिगे मिरेप अचोइबम देवेन पासोई एसिगे मिरेप अकोइजम मीराबाई खुंद्राकबम एसिगे थोकसोम लोकेश्वर थौबाल एसिगे मिरेप ओ इबोबी कैराव एसिगे थोंगाम टोनी अमदे खांगाबोक एसिगे मिरेप सूरज कुमार ओक्रमने मणिपुर प्रदेश कांग्रेस कमिटी की जनरल सेक्रेटरी इलेक्शन एंड मीडिया एस जितेन खुयक पीदुना थोकिबा चेरोल अमगी मतुंगिन्ना इंडियन नेशनल कांग्रेस की टिकट 54 नुंगबा असेंबली कंस्टिट्यूएंसी द मिरेप ओइगदबा गायखांगम हौजिक सेंजा थुमजागा मरी लेनना प्रिवेंशन ऑफ करप्शन एक्ट 1988 की मखादा केस अमा मायोकनरे महाकी केस असी इम्फाल वेस्ट के कोर्ट ऑफ स्पेशल जज द लैरे गायखांगम असी नुंगबा असेंबली कंस्टिट्यूएंसी द ताम तरे लग MLA ओइरंबद नतना डिप्यूटी चीफ मिनिस्टर की फम फाउब पुरमलब मिसक अमने एसी असी द पार्टी असिगे टिकेट पीबदा मंगोंदगी हेना मतिक चाबा मियोई लेते हाइरे वांगखेम असेंबली कंस्टिट्यूएंसी द कांग्रेस की मिरेप ओइरिबा कैसाम मेघचंद्रसु प्रिवेंशन ऑफ एट्रोसिटी एक्ट 1989 अमदे RT एक्ट 1951 की मखादा केस अमा हौजी मणिपुर की स्पेशल कोर्ट MLA द लैरे महाकी केस असिगी प्रोसीडिंग पुनमक स्टे तौदुना थमनब सुप्रीम कोर्ट न याथंग पीख्रबने मेघचंद्र असे AC असिदगे कांग्रेस की टिकेट थंगना ताम अहुमलक माई पाकलख्रबा मियोइने महाक मतम कयागी ममांगदगी पार्टी की थबक थौरम सिंह पांगथोकपदा अचौबा थौदांग लौदुना लाकपदा नतना पार्टी की डिसिप्लिनरी नॉर्म्स के मांगदा सुप्रीम कोर्ट न सिंथानिंगाई ओइबा जजमेंट पीखिबा दुदसु अचौबा थौदांग लौखिबा मियोइ अमने महाकी असेंबली कंस्टिट्यूएंसी असिदा कांग्रेस पार्टी की दमक महाक मथंग टिकेट अप्लाई तौरखे थौबाल असेंबली कंस्टिट्यूएंसी द कांग्रेस की मिरेप ओइरिबा ओक्रम इबोबीगी मथक्तसु हौजिक तोंगान क्रिमिनल केस मरी लैरे केसिंग असी हौजिक मणिपुर हाई कोर्ट लैरे लोइनना केस मरी मके एंटीसिपेटरी बेल लौदुना लैरे महाक ताम अहुमलक्ता मणिपुर की चीफ मिनिस्टर ओइबदा नतना हौजिक कांग्रेस लेजिस्लेचर पार्टी के लुसिंगबा ओइरिबा मियोइने AC की ओइनसु अतोप मियोइ अमतना कांग्रेस पार्टी द टिकेट थारखिबा लैते मयांग इम्फाल असेंबली कंस्टिट्यूएंसी द मिरेप ओइरिबा डॉक्टर TH रतन कुमार सु विजिलेंस एंड एंटी करप्शन पुलिस स्टेशन द सेंजा थुमजागा मरी लैनबा केस अमा लैरे महाकी केस असी हौजिक मणिपुर हाई कोर्ट लैरे लोइनना केस असिगी दमक हौखिबा कुमजा 2019 की अगस्त 19 द हाई कोर्ट ना इंटरिम ऑर्डर अमा थोकिबसु लैख्रबने महाक हौजिक MPCC की वर्किंग प्रेसिडेंट अमा ओइना थौपुबदा नतना हाना वर्क्स एजुकेशन अमदे ट्रांसपोर्ट की मिनिस्टर सु ओइरमलबा मियोइने AC की ओइनसु महाक मथंता कांग्रेस की टिकेट थारखे वांगोई असेंबली कंस्टिट्यूएंसी द कांग्रेस पार्टी की मिरेप ओइरिबा सलाम जोइसु UAPA 1967 की सेक्शन 19/39 क्लोज 2 की मखादा NIA की केस अमा लैरे हाइरिबा केस असी हौजिक गुवाहाटी के NIA कोर्ट लैरे महाक यामना थौना लैबा नहासिंगी लुसिंगबा अमा ओइबदा नतना कुमजा 2007 दा पांगथोखिबा मापन सुबा मणिपुर लेजिस्लेटिव असेंबली इलेक्शन दा अहानबो ओइना माई पागलखिबाने तुंगदा 10 अमदी 13 सुबा असेंबली इलेक्शन दसु वोट मसिंग खरा खक्तदा माइथि हौबने महाकना पार्टी असिगी दमक तौरकपा थबक थौरम अमदे महाकी होनजमन असिगी यांगलगा माई पाकपा याबा कैंडिडेट अमनी खंदुना पार्टी की टिकेट असी पीखिबाने AC असिगी ओइनसु अतोप मियोइ अमता पार्टी की टिकेट थारखिदे अंद्रो असेंबली कंस्टिट्यूएंसी द पार्टी असिगी मिरेप ओइगदोरिबा कैसाम निंगथेमजाउसु सिटी पुलिस स्टेशन द केस अमा मायोकनदुना लैरे महाकी केस असी हौजिक इम्फाल वेस्ट के चीफ जुडिशियल मजिस्ट्रेट की कोर्ट लैरे महाक ममिंग लेरबा सोशल वर्कर अमा ओइबदा नतना नेशनल मेरिट स्कॉलरशिप अवार्ड फंगलख्रबा मियोइने AC असिदसु महाक नतना मियोइ अमता पार्टी की टिकेट थारखिदे लमलाई असेंबली कंस्टिट्यूएंसी द कांग्रेस की मिरेप ओइगदोरिबा अचोइबम देवेनगे मथक्तसु हौजिक क्रिमिनल केस अनि मायोकनरे महाकी केस असी CJM इम्फाल ईस्ट अमदे आसाम के खरखते कोर्ट लैरे
mahak party asigi yamna thamoi sengna hotnajarakpa miyoi ama oibada natana lamlai asigi damak social worker ama oina achouba thogdang lawriba misak ama ne mahaki mathakta siriba maral sing asi yumpham yaudabani haina lawduna ticket asi mangonda sinakhibane Pasoi Assembly Constituency ki Mirep akoizam Mirabai ge mathakta su Pasoi Police Station ki makada criminal case ani mayoknaduna laire case asi hogji Imphal West ke Judicial Magistrate First Class da laire mahak AC asida thangna anirak MLA oina mai paglakraba miyoi ne masida sunatana yamna ngalingai matamdage Congress Seva Dal dagi hauratuna party asigi thabak thoram kayada mapung phana saruk yarakhiba miyoi ne mahak ke AC asida su party asida to Khundrakbam Assembly Constituency da Mirep ogadoriba thoksom Lokeswar gi mathakta su criminal case ama Prevention of Corruption Act amade IPC gi tongan ba section singi makada mayoknaduna laire case asi hogji High Court da laibada natana kumja 2019 gi August kungamapan da High Court na interim order thokre loinana anticipatory bail application piduna laire mahak party gi ticket tagi AC asida tam ahumlak mai paglakhraba miyoi ne mahak hogji MPCC ki Vice President oina thopuriba miyoi ne Kairau Assembly Constituency da Mirep ogadoriba Thongam Tony gi mathakta su Irilbung Police Station gi makhada criminal case ama mayoknaduna laire mahaki case ase chanadraba lising chatpi note kaya marum paisinduna thamlambagi damak lokhatkhibane case ase hogji Imphal East Chief Judicial Magistrate laire Mahakumja 2012 ta General Assembly election da Mirep oikraba miyoi ne loinana haukiba chahi kayagi mamangdagi social worker oina thabak tawduna lakiba miyoi ne mahakna party asigi damak pangthokiba singthaningai oiba thabak thoram sing adugi yenglaga party ki ticket piba ne Khangabok Assembly Constituency da Mirep oigadoriba Suraj Kumar Okram gi mathakta su City Police Station ge FIR case number 31 close 4 of 2019 gi makhada IPC ki tongan ba section amade Arms Act 1959 gi makada criminal case ama mayoknare case asi hokiba kumja 2021 gi November 19 da CJM Imphal West na FR hankre mahak hogji Khangabok Assembly Constituency gi MLA oiriba miyoi ne loinana AC asi dagi atopa miyoi amata party gi ticket tharakiba laite haire Soro Khaibam Rajen Sapam Keba criminal case mayoknare Election Commission of India na pikiba yathangi matungina political parties sing na mikhalda puthokadaba candidate sing na hogji mayoknariba case sing party gi website amade media da phongdokna bakhangan kiba matungina BJP gi candidate taraga mathoi criminal case mayoknari haiba phongdokhraba tungda ngasisu criminal case mayoknariba candidate anigi ming thokre BJP gi president Sarda Devi na khuyak piduna thokiba cherol asigi matungina Handak taraga ni suba Manipur Legislative Assembly election da party asigi ticket tage 17 Lamsang Assembly Constituency da Mirep oigadoriba Soro Khaibam Rajen amade 19 Pasoi Assembly Constituency dage Mirep oigadoriba Sapam ke bahai riba Mirep ani asisu hogji criminal case mayoknari haire Cherol asigi matungina Soro Khaibam Rajen na mayoknariba case ase Pasoi Police Station gi makhada FIR number 12 close to 2007 ne Case asi IPC ki section 307, 326, 34 amade Arms and Ammunition Act ki section 27 ki makhada mi hana bohona Haibagi maralda lokhatpane case asi hogji Imphal West ke session court laire mahangna hanba laitana laidaba miyam amade mahiroi singidamak honaduna lakhiba amade miyam gi yaifanaba paikhalakpa thabak thoram sing adu sakhangduna party ge election committee na thagalakpadage mahakna miyam gi damak tawkiba singthaningai oiba thabak sing adu sakhangduna party gi ticket ase pikhibane mahaki mathakta lairiba case asisu yumpham yaudaba case amane loinana Lamsang Assembly Constituency asida BJP gi ticket pibada mangonda gi hena matik chaba laitre khanduna pikhibani haire amaromda Sapam Kunja Kesor LIS ke bana mayoknariba case ase sel yaudaba account gi check pirubagi damak kumja 2019 da NIA ke Case number 15 asi lakhot khibane mahaki case asi hogji Imphal West ke Chief Judicial Magistrate laide case asi loishina bagi damak hogji complainant ga loinana wakat khiba laikhre haire SK wana nupi sing da ahen ba thongna hapnaba mairui singi yaifanaba sotharaba miyam ge khudong chana na bathabak thoram kaya marum paikhatuna lakhe masida sunatana mahake area da matik chaba miyam ge lusingba ama oiduna lakhiba misak ama ne
Mahaki honajaman amade constituency asigi miyamgidamak paikhalakliba thabak thauramsing adugi yenglaga ticket pibada matik chaba miyoi khanduna party ki ticket pikhibani haire nakal amaromda criminal case leire haiduna mamangda lauthokhraba BJP gi mirep sing adude kairau ACG Laurembam Ramesor Andro ACG Thongnawjam Syam Kumar Wangkhai ACG Okram Henry Langthabal Assembly Constituency gi Karam Syam Wangoi Assembly Constituency gi Oinam Lukhoi Thanga Assembly Constituency gi Tongbram Robindro Wangkhem Assembly Constituency gi Yumnam Nabachandra Saikul ST Assembly Constituency gi Yamthong Hauke Nungba ST Assembly Constituency gi Dingai Lunggangmai Elias Depu Churachandpur Assembly Constituency gi Be Hangkhalian amade Thangmaiban Assembly Constituency gi Jotin Waikhomni haina palle Makhoina phonglakhiba dugi matunginna Kairau Assembly Constituency da BJP gi mirep oigadoriba Laurembam Ramesor ase Special Judge MPS MLS ke court namthak tawduna lona yadaba sing tawbaga mari lainana court asina 120B 420 468 47 and 477 AIPC amade section 13 clause 2 RW 13 clause 1 sub clause D OPC Act 1988 ki makhada charge frame tawkhre case asi prosecution witness examine tawbagi thakta laire mahak ase constituency aduge miyamna ningthina khangbaga loinana soidana mai pakani haiduna mirep oinaba ticket pibani haire Andro Assembly Constituency gi BJP gi mirep oigadoriba Thongnawjam Syam Kumar su Court of Additional Session Judge ASJ New Delhi gi court na India lenga ki mayokta lal hauna bathavak tawbagi damak FIR number 70/2006 Special Cell New Delhi gi makhada charge frame tawkhre loinana charge ti frame tawdriba the Court of Judicial Magistrate First Class Imphal East na Arms Act ki makhada amade public servant ama oina lona yadaba thabak sing pangthokpagi damak case number FIR number 34 clause 5 of 2020 APS laire adubu mahaki mathakta case sing ase lana register toksin khibane constituency asigi oina su mahak natana sotharaba nupi angang singidamak thabak tawnaba mirep leitabana mahakpu khanbani haide Wangkhai Assembly Constituency da BJP gi mirep oigadoriba Okram Henry su Metropolitan Magistrate Dwarka Court New Delhi Metropolitan Magistrate NI Act 03 Dwarka Court New Delhi Southwest na check bounce negotiable instrument Act ki makhada tongan ba charge frame tawdriba case tara lai Court of Special Judge NDPS FTC Manipur at Chayab Court Complex ki makhada drug kamari lainaba lona yadaba thabak ke maral siraduna case number Special Trial Case number 100 of 2018 Brief Special Trial CVI Case number 27 of 2016 3 Case number RC 7 S2013 KOLU S21/25 Clause A 29/32 NDNPS Act and 120B 420 468 471 and 505 IPC corresponding to FIR number 11 clause 1 of 2013 SJM PSU S9A/25A 29 of the NDNPS amade Court of Chief Judicial Magistrate Imphal East Manipur gi makhada domestic violence ka mari lainana case number DV clause C number 24 of 2019 under section 18, 19, 20, 21 and 22 of the Protection of Women from Domestic Violence Act 2005 ki makhada charge frame tawkhre constituency asigi oina miyam ga yamna naknaba lusingba ma oibada natana hana cabinet minister oirambana mirep oinaba thadokpani haire Langthabal Assembly Constituency da mirep oigadoriba Karam Syamsu arms ka mari lainaba amade atai lona yadaba khara chathai haiduna mahaki mathakta case number PS Singjamai Imphal West FIR number 177 of 11 2021 U S506/354/352 427 34 IPC and 25 1C Arms Act laide
masiga mari lainana phaba punba madi sairak pikibadi laite haire karam siamgi mathakta register tawriba case ase lana tawsinbane constituency asida miyamgi damak soktha banaidana thavak kaya tawbana mirep oina bathadokpani haire wangoi assembly constituency ge BJP gi mirep oigadoriba oinam lukhoisu JMIC IW2 ge makhada lan hounaba thavak sing pangthoi haiduna case number FIR number 55 of 8 2009 Mayang Imphal PSU S212 121 121A 34 IPC 20 UA close P AX 25 IC AA ki makhada hauji police investigation chathare mahaki mathakta tawriba case asi lana register tawbane oinam lukhoi sana khonaba amade art and culture gi lamda thavakaya tawbada natana constituency asigi miyamga nagna satminabana mirep oina bathadokpani haire thanga assembly constituency gi da BJP gi mirep oigadoriba tongbram robindro su charge frame tawdriba CJM Nagaon Assam gi makhada huran chintiga mari lainaba case number FIR number 225/2002 PS Mori Kolong Nagaon U S467 468 471 419 479 IPC laire CJM Kamrup Assam gi makhadasu criminal conspiracy amade criminal breach of trust ki maral the case FIR 131 2010 Vesista PS Kamrup U S120B 407 IPC and section 40-41 of AEXU mahaki mathakta laire CJM Jorhat Assam gi makhada criminal conspiracy amade forgery gi maralda case number FIR number 171/2010 PS Jorhat U S120B 468 IPC lady amade CJM Bisnupur U S294504 RW34 IPC laire Wangkem Assembly Constituency gi BJP gi mirep oigadoriba yumnam Nabachandrasu CJM Thobal gi makhada lona yadaba thabak tawi haina case number FIR number 42 close to of 2017 Thobal PSU S148 149 IHF 188 325 447 IPC laire mahakasi miyam gi thabak tawbada yamna thawna leibana mirep oina bathadokpani haire Cycle Assembly Constituency the BJP gi mirep oigadoriba yamthong haukip ke mathaktasu Court of Special Judge NIA Manipur gi makhada criminal conspiracy yauna atai lona yadaba thabak tawbage maralda charge frame tawraba case number special trial number 1 of 2016 under section 120B 411 of IPC 20 and 23 clause 1 U APA 25 1AA and 24 Arms Act 1959 laire mahak asi sotharaba miyam gi thabak kaya tawbada natana constituency asigi miyam gi damak thabak tawba ngamgani khanduna mirep oina bathadokpani haire nungba assembly constituency gi da BJP gi mirep oigadoriba Dingalong Gangmai Elias Dipusu Lok Ayukta gi makhada senja thumjaga mari lainana complaint case number 3 of 2020 Manipur Lok Ayukta mahaki mathakta lai masigi inquiry order asisu High Court of Manipur na writ petition clause C number 75 of 2022 gi makhada challenge tawre Churachandpur Assembly Constituency gi oinasu BJP gi mirep oigadoriba B Hankhalian su CJM Churachandpur gi makhada criminal trespass mischief and commons intention gi maralda FIR case number 105 clause 12 of 2021 CC-PPS under section 447/427/34 IPC laire pre-arrest bail su lawkhre maha constituency sige miyamna mangarakhanna mihut ohenkhre amade register tawragliba case asi aranbani haire thangmaiban assembly constituency da BJP gi mirep oigadoriba Jotin Waikhom su CJM Imphal gi makhada sitting by personation forgery for purpose of sitting common intention ge maralda case number PS Imphal FIR number 359 clause 9 of 2014 dated 24/09/2014 U S468
419/34 leire amadi Court of Judicial Magistrate First Class Pune Maharashtra gi makhada check dishonor negotiable instrument S138 NIA ki maralda case number CC 3653/2013 leire mahak asisu sotharaba miyamge thabak tawrakpa amade election committee na recommend tawrakpana Mirep oina bathadokpane mahaki mathakta register kiba case ase aran bane Mirep singge criminal record sing pung humbudraga nithoi gi manungda CEO Manipur da yaholakna bakhangan khrei political party sing na Mirep ki ming lauthoki baga Mirep sing adugi criminal record laiba singge format C7 pung humbudraga nithoi gi manungda chief electoral office ta yaholakada bani haina Manipur ge CEO Rajesh Agrawal na phongdokhrei ngasi chief electoral office ke conference hall da pangthokiba paumi singa unaba amada mahak na hai haujik phawbagi oina taranithoi suba Manipur Legislative Assembly gi mikhalda Mirep oigadoriba Congress ki Mirep taraga mathoi amade BJP ge Mirep taraga humdoi gi criminal record sing pikhalak lei warauriba sing asisu commission na piriba matam asigi manungda yaholakadabane loidana hairiba khudingmak asi local paper amade television channel sing dasu miyam khangna political party sing da phongdokadabani haikhe aroibada tabiriba pumnamakpu thagachari